आकाशवाणी इम्फाल मियामगिनी मियामगिदमक लेजबनी अदुगा मियामगी थौगल मपुंग फाना पांगथोकपा ngamhanbiriba अखोइगी थौना हापिरिबा अखोइगी लिसनर सिंगनी थवा यावना ताबिरिबा सिंग आकाशवाणी इम्फाल गी असेंबा खोंगलोइनी अदुना लिसनर सिंगगिदमक सिंजे लांगजरिबा थौरम सिनजरी अदोमदा माइक ताबिरिबा सिंगदा खुचिनजरी थौरम असि थौरम लांथोकपदा अखंग अहिसिंगी पाउताक फंगलबा प्रोफेशनली ट्रेन तौरबा प्रेजेंटर सिंगना लांथोकपा थौरम नचदे अखोइगी लिसनर सिंगना मपुंग ओइना लांथोकपिबा थौरमनी तामिनसी ngasiगी tangkakta kari kari pubirakliba tatna thana yadrabani pun amana punduna lagli akashbani imphal amasung tabiribasing lipun nasibu amuka hena sesil hanambagidamak thamagi ani subal thawgabu nimitki ayukki pung tariki khonjalna somda sandoksariba sinajari adomna mic hairiba thorom asigi mari suba tangkak nasibu lanthok-sariba RK Upendra Singh क्यांगोइना ताबिरिबा सिंगबु खुरुमजरी अयाना मतम साना रेडियो ताजरकपबु सकंगबिबा ओइना थौरम असि लांथोनबगी तांजा पिबिबगीदमक आकाशवाणी इम्फालगी मफमदा सिंगमद्रबा लमनमा तोनचिनजरे मखोइगी खोंजेल तारुबदगी पुंगनिंग हक्सांग पुमनमक आकाशवाणी इम्फाल सिंगसिनबिरंबा लैखिद्रबा तामो थोकचोंग गोबिन अमदी मियांगवी सेमा इमाइबेमा यंखोम जुगेश्वरी अनिबु असिगुम मिकुबसिदा निंगसिंगलई तामोगी आत्मा अमदी इमाइबेमुबुसु इकोकनोना खुरुमजरी तांकागा सिदा रेडियो थवायाक्सांग यावना ताबिरिबसिंगी मरक्तगी मियोई खरगा उनजरी कोविड-19 गी अदवाइदगी हौना अयाक्सु नुतिगा अयुक खुदिंगी चिंग काबगी हैनबी अमसुम लाक्सबा अदाइना सुम चिंग काजरकपसिदा अहलम अदुम चिंगदा थेंगनाजबा कानानो काइनोदि अमुक्ता हंगजरुदबा ngasiदी आई तसेंगना कानानो हाइबसि खंगनिंगबा म फावजरक्तना हंगजरगेना संजरकपनी कका मिंग लेफम अंगतंग हाइबियो आइगी मिंगजी थनाउजम जदुमनी गवी अदु लेफमना नारायण कुंजिन ममंग लेकाय हौजिकसी सागी सहीसी सौराकपा कयामुक्का सुबिरनी आइजे हुफुमंगा तरुक राइदा लेरे ओ कका होइसे हौजिक सीनियर सिटीजन लोमदा संगसलाबनी तोंगान तोंगान बा हक्चांग सजेल मयामसी जोगा तौनै कना अमना लंबीदा सांगना सांगना खोंगना तंपाक्ता दुम चनी हाइरिबा साजेन कांगलोन सिंगसी नाथैबिरमलगा ककाना सिंग ओइना काबिरकलेबसिबु कका अरोनबा अरोटपा करी करेगा लेबगे सिंग काबे कानाबसिगे आइसु याम सांग किलोमीटर अहुम चलमी अरे सिंग सिदी अखोइगी इनाक्ता लेरबनिना अंगांग ओइङैदा पैखागा लोरक मतमदा सिंग चनबा खोटबा सिंगी हैनबिसि अखोइदुम लै होजिकसु सानरमी यामना मखादा बुक्तन इंदना दei साजेन तौदना अदुबु मसी अइना सुम सिंग का मतमसे सिंगी सांगना कार मतमदा कारिम भोक तौदबा यारे सिंगसी अइना कारिसि हेबोक सिंगी मतोनसि पुरा यौरे पुंग मरी की अदाई काबसिना मतोल पुरा ख्वाइदी वांग मतोल अखोई करी हैदारे एलेड्रोंगी सिग्नल अमल लैरिसि मसी यौई अइना काबसि हलागा कारिमुक साजेन तौदो यारे अदुम चाबा हाउई थकबा हाउई सिंगसिना हेना कानाबगी पोल अम एंगोंदा लेबदगी मसी आई वेटरनरी दा ए ओइना लेमनी कुइबुदी कुइरे अदुबु अइना मरु ओइना काराइदी पेंजिन ले चलकपदगी आई अदुम खगा सुम हकांग साजेन तौरे सिंगसिना मु हेना कानाबसे एंगोंदा पीरे अदुना मसीदी कारिमुक बीपी की करी की अममगी दरकार ओइद्रे सिंगसी मतोनसी एक यौना कारगा कुमुकपसिदा अदाउन सिदा सानबदा आइगी एक्सरसाइज अतिगी दरकार ओइद्रे मसी मरक्सिदा मुकगा आकाशवाणी इम्फाल की थौरम सिंग ताबिब्रगा याम ngalingay matamda yam fajana tarami tabining seigina kan jawriba suru malaga hariba matamdudagi yam sangna tarami adu hujingna mu khara internet kumba lakbanina thugumada wonsalle adu hujiksu tari tabasi khonjen na som bawgi mamangi city ai khabar paringeda adum fajana tare अरे सिटी पाखोम मरमक्ता ताई रेडियो ड्रामा सिमा फजन ताबदी केनो आई चाक चाबे मतम ओइबने मसिमदि लीला ड्रामा सिमा पाई फजना अदुम आई ताई अरे साइंस मैगजीन काना खाना मयाम रेडियो न पी अखोइना थिउद्रगसु पारुद्रगसु अखंग हाइसिंगना पारगा अखोइदा ताकपिरबसे मसियाम कानै नै थमजे आकाशवाणी इम्फाल की थौरम सिंगबु यामना सांग नायना ताबिरंबा अदुगा हक्सांग साजेल निथिना तौबिरंबा सीनियर सिटीजन अम ओइरेबा ककागा नाक उनदना वारी वताई सानाजेबसि याम नुंगाइजे ककाबु थागसरी थैंक यू हौजिक अहाना लेजरिबसि उसेकोन चोंगाबिदनी रेडियो यामना निंथिना ताबिरंगदबा मानबा मियोयमा उनजरी स्वाइदगी ओइबेराब्रा मानि स्वाइदगी मिंगसे अंगतंग हाइबियो आइगी मिंगजे मयामने एन मलया चनु हाइनम चले मलया कौजे सिनफमदी करी दलेबिबनो ए लनाय योइबा स्कूल अमदा लग्जरी ओजा इखोई लाक्जरीबसि आकाशवाणी इम्फाल की सिनजरी अदोमना माइक हाइरिबा थोरम दुगिदमक्ता लाक्सबनी अजा ओजासी
रेडियो याम ताबीरंगदब मानबा ꯑꯍꯣꯏ ꯑꯩ ꯔꯦꯗꯤꯑꯣꯁꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯝ ꯇꯥꯖꯩ करी करम थौरमसिंगसिना अयाम्बा ताबीबगे ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯤ ꯁꯥꯍꯤꯇ꯭ꯌꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝꯁꯤꯡꯁꯦ ꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯩ अदुदि वजा सुंसोय सोदना साहित्यगी ओइबा सैरेंग वारेंग खुद थाबिरंगने नाइना लौजै ꯑꯍꯣꯏ ꯑꯣꯖꯥ ꯈꯔ ꯈꯔꯗꯤ ꯊꯥꯖꯩ अखोना लाक्सरीबा थौरमसिगा मई लेना वजाना रेडियो ताबीरिबसिंगदा यामना तेंतकबा सैरेंग अमतंग लांथोपियु ꯑꯍꯣꯏ ꯐꯅꯤ ꯑꯣꯖꯥ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯩꯅ ꯑꯍꯥꯟꯕ ꯑꯩꯅ ꯈꯨꯠ ꯊꯥꯖꯈꯤꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯈꯨꯗꯣꯟ ꯇꯝꯖꯒꯦ ꯑꯩꯅ ꯈꯨꯗꯣꯟ ꯇꯝꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡꯁꯤ ꯌꯥꯏꯄꯜ ꯂꯩꯔꯥꯛ ꯃꯁꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯕꯦꯁ ꯇꯧꯖꯕꯅꯤ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯅ ꯅꯨꯡꯁꯤꯅ ꯊꯃꯣꯏ ꯄꯦꯟꯅ ꯌꯦꯡꯖ ꯂꯩ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯄꯣꯛꯅ ꯇꯔꯥ ꯆꯤꯟꯗꯝꯕ ꯂꯩ ꯃꯄꯨ ꯃꯥꯒꯤ ꯈꯨꯌꯥꯗ ꯌꯥꯏꯐ ꯊꯧꯅꯤ ꯀꯠꯆꯕ ꯂꯩ ꯌꯥꯔꯜ ꯄꯥꯠꯀꯤ ꯆꯤꯗꯥꯏꯗ ꯃꯩꯗꯤꯡꯉꯨ ꯄꯥꯏꯈꯣꯡꯕ ꯊꯦꯡꯅꯔꯛꯉꯩ ꯁꯥꯃꯨ ꯌꯥꯏꯁꯥ ꯈꯣꯡꯅꯦꯠꯅ ꯁꯅꯥ ꯀꯣꯅꯨꯡ ꯄꯥꯡꯂꯛꯉꯩ ꯁꯥꯃꯨ ꯌꯥꯏꯁꯥꯅ ꯆꯤꯛꯇꯨꯅ ꯄꯨꯔꯛꯈꯤꯕ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ ꯁꯥꯃꯨ ꯌꯥꯏꯁꯥꯅ ꯆꯤꯛꯇꯨꯅ ꯄꯨꯔꯛꯈꯤꯕ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ ꯂꯩꯔꯥꯡ ꯅꯪꯒꯤ ꯀꯣꯂꯣꯏꯗꯤ ꯌꯥꯏꯄꯜ ꯍꯥꯏꯅ ꯀꯣꯂꯣꯏꯅꯤ ꯌꯥꯏꯄꯜ ꯍꯥꯏꯅ ꯀꯣꯂꯣꯏꯅꯤ ꯎꯅꯤꯡꯊꯧ ꯇꯨꯅꯥꯝꯕꯤꯅ ꯁꯥꯌꯣꯟꯕꯤ ꯂꯩꯔꯥꯡꯅꯤꯁꯨ ꯍꯥꯏ ꯂꯩꯔꯥꯡꯉꯣ ꯁꯤꯡꯉꯦꯟ ꯂꯩꯔꯥꯡ ꯅꯪꯕꯨ ꯅꯤꯡꯊꯤꯕꯤ ꯂꯩꯔꯥꯡ ꯂꯩꯕꯥꯛ ꯂꯩꯒ ꯄꯥꯡꯈꯛ ꯑꯣꯏꯖꯕꯤ ꯁꯖꯤꯕꯨ ꯊꯥꯅ ꯅꯍꯥꯛꯀꯤ ꯃꯀꯨꯝ ꯃꯊꯥ ꯑꯣꯏꯖꯕꯤ ꯑꯅꯧꯕ ꯆꯍꯤ ꯍꯧꯕ ꯊꯥꯁꯤꯗ ꯅꯪꯁꯨ ꯂꯩꯁꯥ ꯇꯝꯂꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯨꯔꯛꯂꯤꯕ꯭ꯔꯥ ꯉꯝꯂ ꯆꯤꯡꯗ ꯂꯩꯁꯥ ꯇꯝꯗꯨꯅ ꯀꯜꯂ ꯅꯨꯡꯒꯥꯏ ꯃꯔꯛꯇ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯗꯨꯅ ꯅꯔꯣꯏ ꯅꯅꯥꯎ ꯇꯝꯄꯥꯛꯇ ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯆꯤꯡꯅꯨꯡꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯇꯝꯂꯤꯕ꯭ꯔꯥ ꯆꯤꯡꯅꯨꯡꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯇꯝꯂꯤꯕ꯭ꯔꯥ ꯇꯥꯝꯂ ꯆꯤꯡꯗꯣꯟꯗꯒꯤ ꯌꯦꯡꯂꯛꯄ ꯃꯝꯂ ꯇꯝꯄꯥꯛ ꯂꯝꯗꯝꯁꯤꯗ ꯄꯤꯛꯇꯛ ꯃꯨꯁꯤꯅ ꯎꯔꯤꯕ ꯃꯦꯔꯥ ꯊꯥꯎꯃꯩꯒꯤ ꯃꯩꯉꯥꯜ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯔꯥ ꯇꯝꯄꯥꯛ ꯂꯝꯗꯝꯁꯤꯗ ꯑꯀꯥꯎ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯕ ꯆꯤꯡ ꯇꯝꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤꯡ ꯍꯣ ꯌꯥꯏꯄꯜ ꯂꯩꯔꯥꯡ ꯅꯪꯅ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯃꯔꯛꯇ ꯃꯩ ꯆꯠꯂꯨꯔꯕ ꯃꯐꯝꯁꯦ ꯃꯇꯝ ꯀꯌꯥꯗꯒꯤ ꯁꯥꯒꯣꯟꯅꯔꯛꯂꯕ ꯅꯪꯒꯤ ꯅꯨꯡꯁꯤꯔ ꯄꯨꯟꯁꯤ ꯋꯥꯔꯤꯅ ꯃꯨꯊꯠꯄꯤꯔꯣ ꯑꯃꯨꯛ ꯎꯗꯅꯕ ꯃꯨꯊꯠꯄꯤꯔꯣ ꯑꯃꯨꯛ ꯎꯗꯅꯕ ꯁꯤꯗꯁꯨ ꯂꯣꯏꯁꯤꯟꯖꯔꯦ अपुनबद यमफम ओइबा अपुनबगी सक्थम सागतप सैरेंग अमा वजाना खुदोल तंबिबगीदम वजाबु थागसरी मथंग असि मतम अमदा आकाशवाणी इम्फाल की थौरमसिंगबु यामना चांग नायना ताबिरखिबा अदुगा आकाशवाणी इम्फाल की तोंगान तोंगानबा थौरमसिंगदसु सरुक यादुना लाक्पिखिबा मियोय अमा उनजरी ओजागी मिंग लेफम अंगतंग थंबियोजा अैगी मिंग येंद्रेमबम रणधीर कुमार लेफमना कंगला संगोम संगनी तसेंगना पोपदी अई कंगला सिफाइदा पोक्चबनी जाई सासी अर्ली 80s की अदवाइदगी हौरगा अर्ली 2000 फाउगी सौरांगना सही कुनमकी पेरसी आकाशवाणी इम्फाल की मनीमलागी थौरमदा याम सांगने चिठी इबिरकबा मियोय अमा वइना आइन उजै असिगी मतुंगदगी वजागी मिंगना सिंगबसे आकाशवाणी इम्फालदा ताखिद्रे 2000 की स्वाइगी अथेंगबा पेरत स्वाइदगी रेडियो जी सुंता ताबी भितरा बरावजा अई रेडियो सी अदुम चांग नाइना ताई इसै नोंमाई वारी वताई ई पाउ माने हेक संदोइबा ड्रामा खुदिमक्से अई तादबा लेते अयानदी रेडियो दगे लापथोखरबोय निंगुरकांदा वजादी रेडियो सिदुं तादना लेबिरमेजा खजितंग गेप अमा लेरकांदा उजखिबसी नुंतीगी फोंबा मणिपुर की पाउसे अमगी रेगुलर कलम निसोइबा याक थेंगजरे अदुगा डेली कार्टूनिसु ओजा ओइबी ओजा इसागी ओइबा लाइरिक अनि फोंबो ओजा याक थेंगजखरे अदुदगी मणिपुर के तोंगान तोंगान बा साहित्यगी संस्थान सिंगना ओजादा मना मुथुम खरा खुसिनबसु ओजा याक थेंगजखरे अदुगा अमुक आकाशवाणी इम्फालोमदा नक्सलकपगी ममी अमसु ओजाइना अथेंगबदा अमुक थेंगजबा मणिपुर की तोंगान तोंगान बा वारी मसा इबसिंगी वारी मसा सि ओजाना ड्रामाटाइज तौबिरकांदा आकाशवाणी इम्फालदा संदोकपसी तामिनखरे लोइना लोइनाना एसआरटी ने स्पॉन्सर तौबा अंगांगसिंगी ओइबा लिलामसा 13 सि ओजाना स्क्रिप्ट राइटर ओइरगा संदोकपसिउ ताजखरे हाइजरिबोजा असुगुम ओजागी ओइबा पुंसिगी खोंगसत अमा लाकपसिदा आकाशवाणी इम्फालना असौबा इनोरमा असौबा इथिल मोजादे सुंचोय छोदना पिबिरंगनी हाइबिसदे याकी थाजजबनी ओजा अैसे सोलिसिंग अमा चमापन हुमुद्रानी पांदगी रेडियो ताब होरपनी हाइना खंजै मसिदा अइना तोंगान तोंगानबा थौरमसिंग
ꯇꯥꯔꯛꯏ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯔꯛꯄꯁꯤ ꯃꯅꯤ ꯃꯂꯥ ꯆꯤꯊꯤ ꯄꯥꯎꯈꯨꯝꯁꯦ ꯇꯥꯔꯨꯕꯗꯒꯤ ꯑꯩꯅ ꯆꯤꯊꯤ ꯏꯅꯤꯡꯈꯤꯕ ꯆꯤꯊꯤ ꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯃꯌꯥꯝꯗꯒꯤ ꯍꯦꯜꯂꯒꯦ ꯈꯟꯅ ꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯛꯇꯥꯡꯒꯤ ꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯁꯤꯗꯩꯗ ꯏꯕ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯍꯩꯅꯍꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯅꯤ ꯃꯂꯥꯅ ꯑꯩꯉꯣꯟꯗ ꯏꯕꯒꯤ ꯊꯧꯅꯥ ꯄꯤ ꯑꯗꯨꯒ ꯏꯅꯕꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯃꯉꯣꯟꯗꯒꯤꯁꯨ ꯑꯗꯨꯝ ꯐꯪꯉꯤ ꯇꯥꯃꯣ ꯒꯣꯕꯤꯟ ꯈꯣꯏꯅ ꯃꯈꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤꯕꯅꯤ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯔꯦꯗꯤꯑꯣꯗꯒꯤ ꯗ꯭ꯔꯃꯥ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯇꯥꯈꯤ M.K. ꯕꯤꯅꯣꯗꯤꯅꯤꯒꯤ ꯇꯥꯕ ꯐꯪꯖꯍꯧꯋꯤ J.C. ꯇꯣꯡꯕ꯭ꯔꯥꯒꯤꯁꯨ ꯇꯥꯕ ꯐꯪꯖꯍꯧꯋꯤ ꯑꯗꯨꯒ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎ ꯍꯥꯏꯔꯤꯕ ꯂꯤꯂꯥ ꯏꯕ ꯑꯁꯤꯒꯤ ꯂꯤꯂꯥꯅꯆꯤꯡꯕ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯏꯅꯤꯡꯕ ꯍꯥꯏꯕꯗꯨ ꯄꯣꯛꯈꯤ ꯑꯣꯖꯥꯒꯤ ꯋꯥꯐꯝꯁꯤꯗꯒꯤ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯗ ꯔꯦꯗꯤꯑꯣꯅ ꯑꯆꯧꯕ ꯏꯊꯤꯜ ꯑꯃ ꯄꯤꯕꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯅ ꯑꯆꯧꯕ ꯏꯊꯤꯜ ꯑꯃ ꯄꯤꯕꯤꯈꯤꯕꯒꯤ ꯋꯥꯔꯤ ꯇꯥꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯃꯛꯀꯤ ꯃꯤꯔꯣꯜꯁꯤꯡꯅꯗꯤ ꯔꯦꯗꯤꯑꯣ ꯇꯥꯕꯒꯤ ꯆꯥꯡ ꯑꯁꯦ ꯈꯖꯤꯛꯇꯪ ꯍꯟꯊꯕꯗꯧꯅ ꯎꯖꯩ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯔꯦꯗꯤꯑꯣ ꯇꯥꯅꯤꯡꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔꯁꯨ ꯑꯃꯨꯛ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯔꯦꯗꯤꯑꯣꯁꯤꯗꯩꯗ ꯐꯪꯉꯤꯕꯁꯤ ꯀꯩꯅꯣꯗ ꯑꯦꯗꯨꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯑꯗꯨꯗꯒꯤꯗꯤ ꯀꯜꯆꯔꯒꯤ ꯃꯇꯥꯡꯗ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯩꯈꯣꯏꯒꯤ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯀꯗꯥꯏꯗ ꯀꯔꯤ ꯇꯝꯒꯗꯒꯦ ꯀꯔꯤ ꯇꯧꯔꯒ ꯄꯨꯟꯁꯤꯒꯤ ꯀꯦꯔꯤꯌꯔ ꯑꯃ ꯆꯠꯀꯗꯒꯦ ꯀꯥꯏꯕ ꯃꯇꯥꯡꯒꯁꯦꯀꯣ ꯁꯤꯗꯩꯗ ꯂꯣꯏꯅ ꯌꯥꯎꯏ ꯑꯗꯨꯅ ꯔꯦꯗꯤꯑꯣ ꯍꯥꯏꯕꯁꯤꯗꯩꯗ ꯃꯥꯁꯦ ꯐꯪꯗꯕꯁꯦ ꯑꯃꯐꯥꯎꯕ ꯂꯩꯇꯦ ꯆꯥꯡ ꯅꯥꯏꯅ ꯇꯥꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯔꯦꯗꯤꯑꯣꯁꯤ ꯇꯥꯕꯤꯌꯨ ꯆꯍꯤ ꯑꯅꯤ ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯗꯕ ꯀꯅꯥꯕꯨ ꯌꯥꯎꯔꯤꯒꯕ ꯏꯔꯥꯡ ꯑꯁꯤꯅ ꯇꯝꯊꯤꯅ ꯍꯦꯠꯄꯤꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯑꯗꯨꯅꯗꯤ ꯀꯔꯤ ꯍꯥꯏꯍꯧꯔꯤꯕ ꯑꯩꯒꯤ ꯃꯤꯡ ꯔꯕꯤ ꯁꯪꯀꯔ ꯅꯥꯎꯔꯦꯝ ꯑꯩ ꯑꯥꯔꯇꯤꯁ ꯑꯃꯅꯤ ꯑꯗꯨꯒ ꯑꯩ ꯈꯨꯡꯒꯪꯁꯦ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯂꯥꯏꯟꯗ ꯀꯤꯂꯣꯃꯤꯇꯔ 3 ꯍꯥꯏꯊꯔꯒ ꯂꯩꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯍꯥꯏꯕ ꯈꯨꯡꯒꯪꯗꯒꯤꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯔꯦꯗꯤꯑꯣꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯔꯕꯤ ꯁꯪꯀꯔꯅ ꯈꯨꯔꯨꯝꯖꯒꯦ ꯂꯣꯏꯅꯅ ꯉꯁꯤ ꯔꯦꯗꯤꯑꯣꯒꯤ ꯂꯤꯁꯅꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯂꯥꯞꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯤꯗ ꯂꯤꯁꯅꯔꯁꯤꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯀꯥꯏꯅ ꯇꯥꯃꯣ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯔꯀꯥꯟꯗ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯤꯇꯪ ꯐꯣꯡꯗꯣꯛꯆꯕ ꯐꯪꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜ ꯑꯃꯗꯤ ꯂꯥꯛꯄꯤꯔꯤꯕ ꯇꯥꯃꯣ ꯄꯦꯟꯗ꯭ꯔꯣꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯇꯥꯃꯣꯒꯤ ꯇꯤꯝ ꯍꯥꯏꯇꯥꯔꯦ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯒꯦ ꯇꯥꯃꯣ ꯂꯥꯟꯁꯤꯅ ꯆꯩꯊꯦꯡ ꯐꯪꯖꯕ ꯍꯥꯏꯔꯒꯗꯤ ꯏꯔꯥꯡꯁꯦ ꯍꯦꯛ ꯍꯧꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯉꯁꯤ ꯐꯥꯎꯕꯁꯤ ꯍꯥꯏꯇꯥꯔꯦ ꯑꯍꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯐꯪꯗꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯟꯁꯤ ꯈꯛꯇꯁꯨ ꯑꯣꯏꯔꯝꯃꯣꯏ ꯑꯌꯥꯝꯕꯅ ꯍꯥꯏꯇꯥꯔꯦ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥꯗ ꯂꯩꯕꯤꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅꯁꯨ ꯂꯣꯏ ꯊꯦꯡꯅꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯉꯥꯛꯇꯅꯤ ꯃꯦꯒꯤ ꯗꯦꯠ 3ꯗꯒꯤ ꯏꯔꯥꯡꯁꯦ ꯍꯧꯔꯕ ꯃꯇꯨꯡꯗ ꯃꯗꯨꯗꯒꯤ ꯄꯨꯟꯁꯤꯁꯦ ꯀꯃꯥꯏꯅ ꯍꯤꯡꯉꯤꯅꯣ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯇꯧꯔꯝꯕ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯂꯣꯏ ꯃꯥꯡꯉꯦ ꯃꯔꯨꯑꯣꯏꯅ ꯑꯩ ꯏꯁꯥꯁꯦ ꯚꯤꯖꯨꯋꯦꯜ ꯏꯝꯄꯦꯌꯔꯃꯦꯟ ꯄꯔꯁꯟ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯁꯤꯟꯐꯝ ꯂꯥꯏꯚꯂꯤꯍꯨꯗꯁꯦ ꯏꯁꯩ ꯅꯣꯡꯃꯥꯏ ꯈꯔ ꯇꯧꯖꯕ ꯀꯤꯕꯣꯔꯗ ꯈꯔ ꯈꯣꯡꯕ ꯕꯥꯁꯤ ꯈꯔ ꯈꯣꯡꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯆꯠꯆꯕ ꯊꯥꯕꯜ ꯏꯁꯩꯅꯆꯤꯡꯕ ꯑꯐꯪ ꯑꯐꯪꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯆꯠꯆꯔꯒ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯑꯄꯤꯛꯄ ꯏꯟꯀꯝ ꯃꯆꯥ ꯑꯃꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯄꯨꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯥꯔꯇꯤꯁꯁꯦ ꯂꯦꯡꯕ ꯑꯣꯠꯄ ꯀꯩꯝꯇ ꯉꯝꯍꯟꯗꯕ ꯂꯝꯄꯥꯛꯇ ꯑꯗꯒꯤ ꯂꯧꯕꯨꯛꯇ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯑꯆꯧꯕ ꯂꯥꯏꯐꯝꯗ ꯍꯥꯏꯗꯤ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯈꯣꯡꯕ ꯊꯤꯟꯕ ꯆꯠꯆꯔꯝꯕ ꯑꯗꯒꯤ ꯁꯥꯎꯟ ꯇꯧꯖꯔꯝꯕ ꯃꯌꯥꯝꯁꯦ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯂꯩꯔꯛꯇꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯩ ꯏꯁꯥꯁꯦ ꯚꯤꯖꯨꯋꯦꯜ ꯏꯝꯄꯦꯌꯔꯃꯦꯟ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯊꯕꯛ ꯁꯨꯔꯨꯅꯤ ꯍꯥꯏꯅꯤꯡꯉꯦ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯑꯩꯒꯤ ꯊꯕꯛ ꯑꯝꯇꯪ ꯄꯤꯕꯤꯌꯨ ꯑꯩ ꯄꯨꯟꯁꯤꯒꯤ ꯏꯁꯩ ꯇꯣꯛꯑꯒꯦ ꯄꯨꯟꯁꯤꯒꯤ ꯀꯂꯥ ꯍꯥꯏꯕꯁꯤ ꯇꯧꯖꯔꯔꯣꯏ ꯑꯩꯒꯤ ꯏꯈꯥ ꯇꯥꯔꯛꯏꯕ ꯍꯧꯔꯛꯏꯕꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯍꯥꯏꯗꯤ ꯃꯤꯃꯥꯟꯅꯗꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯂꯥꯒꯤ ꯂꯝꯁꯤꯗ ꯁꯨꯡꯆꯪ ꯆꯪꯕꯤꯔꯨꯔꯅꯨ ꯍꯥꯏꯅꯤꯡꯉꯤ ꯃꯤꯅ ꯑꯩꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯕꯤꯔꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯅꯤ ꯔꯕꯤ ꯁꯪꯀꯔꯅ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯤꯕꯁꯤ ꯇꯁꯦꯡꯅ ꯆꯩꯊꯦꯡꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯛ ꯋꯥꯡꯕ ꯆꯥꯡꯗꯨ ꯌꯧꯅ ꯐꯪꯉꯛꯄꯗꯨꯒꯤ ꯄꯦꯟꯗ꯭ꯔꯕ ꯃꯄꯥꯎꯗꯨꯅꯤ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯇ ꯆꯩꯊꯦꯡ ꯐꯪꯉꯤ ꯇꯧꯕꯇꯕꯨ ꯔꯕꯤ ꯁꯪꯀꯔꯒꯨꯝꯕ ꯑꯥꯔꯇꯤꯁꯁꯨ ꯑꯣꯏꯖꯔꯨꯕ ꯑꯗꯨꯒ ꯕ꯭ꯂꯥꯏꯟ ꯑꯃꯁꯨ ꯑꯣꯏꯔꯨꯕ ꯃꯈꯣꯏꯅ ꯍꯦꯟꯅ ꯈꯔ ꯍꯦꯟꯕ ꯆꯩꯊꯦꯡ ꯐꯪꯕꯗꯨꯒꯤ ꯋꯥꯐꯝꯅꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯁꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯔꯕꯤ ꯐꯤꯕꯝꯁꯤ ꯊꯨꯅ ꯐꯒꯠꯂꯛꯇꯅ ꯔꯕꯤꯁꯨ ꯍꯥꯟꯅꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜꯗꯨꯗ ꯏꯁꯣꯔꯅ ꯄꯨꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯧꯅꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯇꯥꯃꯣ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕ ꯁꯤꯟꯅꯖꯔꯤ ꯑꯗꯣꯝꯗ ꯃꯥꯏꯛ ꯍꯥꯏꯔꯤꯕ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯔꯕꯤꯅ ꯃꯤꯌꯥꯝꯗ ꯉꯥꯏꯍꯥꯛ ꯄꯨꯛꯅꯤꯡꯒꯤ ꯈꯣꯏꯁꯥꯎꯅꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯅꯥꯊꯩꯔ ꯊꯝꯕꯤꯔꯀꯥꯟꯗ ꯃꯤꯌꯥꯝꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯔꯕꯤꯒꯤ ꯑꯣꯏꯕ ꯇꯦꯂꯦꯟ ꯑꯃꯈꯛꯇꯪ ꯊꯝꯕꯤꯌꯨ ꯇꯥꯃꯣ ꯍꯧꯖꯤꯛꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯆꯠꯅꯤꯡ ꯂꯩꯇꯥꯅ ꯍꯥꯏꯇꯥꯔꯦ ꯀꯩꯒꯨꯝꯕ ꯑꯃ ꯈꯨꯠꯂꯥꯏꯒ ꯄꯥꯏꯔꯒ ꯄꯔꯐꯣꯝ ꯇꯧꯕꯒꯤ ꯍꯥꯏꯗꯤ ꯃꯨꯠꯇꯣ
ꯇꯨꯃꯛꯇꯤ ꯑꯣꯏꯗꯦ ꯇꯧꯕꯇꯕꯨ ꯁꯨꯝ ꯇꯥꯃꯣ ꯃꯌꯥꯝꯒꯤ ꯑꯩꯒꯤ ꯍꯩꯅꯖꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯃꯇꯦꯡ ꯑꯃꯇꯪ ꯈꯣꯡꯖꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯑꯃꯨꯛ ꯂꯩꯖꯔꯤꯕꯁꯤ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟꯗꯅꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯊꯧꯔꯝꯁꯤꯡ ꯌꯥꯝꯅ ꯆꯥꯡ ꯅꯥꯏꯅ ꯇꯥꯕꯤꯕ ꯑꯗꯨꯒ ꯂꯣꯛꯇꯥꯛꯁꯤꯗꯁꯨ ꯀꯨꯏꯅ ꯁꯥꯒꯣꯟꯅꯕꯤꯔꯛꯂꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯎꯅꯖꯒꯦ ꯑꯩꯒꯤ ꯃꯤꯡ ꯇꯣꯡꯒ꯭ꯔꯝ ꯕꯤꯖꯣꯏ ꯀꯧꯏ ꯑꯗꯨꯒ ꯑꯩ ꯊꯥꯡꯒ ꯈꯣꯂꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯣꯖꯥ ꯕꯤꯖꯣꯏꯁꯤ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯃꯅꯤꯃꯂꯥꯒꯤ ꯊꯧꯔꯝꯗ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯗꯅ ꯂꯥꯛꯄꯁꯤ ꯑꯩꯈꯣꯏ ꯊꯦꯡꯅꯖꯔꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯊꯧꯔꯝ ꯈꯔꯗ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯕꯁꯤ ꯊꯦꯡꯅꯖꯔꯤ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤꯕꯨ ꯔꯦꯗꯤꯑꯣꯁꯤ ꯀꯔꯝ ꯀꯔꯝꯕ ꯊꯧꯔꯝꯅ ꯈꯔ ꯍꯦꯟꯅ ꯃꯄꯨꯡ ꯑꯣꯏꯅ ꯇꯥꯕꯤꯔꯤꯒꯦ ꯑꯩꯅ ꯇꯥꯖꯕꯁꯤ ꯔꯦꯗꯤꯑꯣꯒꯤ ꯆꯤꯊꯤ ꯄꯥꯎꯈꯨꯝ ꯃꯈꯩ ꯑꯌꯥꯝꯕ ꯑꯗꯨꯝ ꯇꯥꯖꯔꯦ ꯑꯗꯨꯒ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯅꯤꯄꯨꯔ ꯇꯥꯖꯩ ꯑꯗꯨꯒ ꯗꯣꯛꯇꯔ ꯎꯅꯕꯒꯤ ꯊꯧꯔꯝ ꯑꯌꯥꯝꯕ ꯇꯥꯖꯩ ꯑꯌꯥꯝꯕꯗꯤ ꯑꯩꯗꯤ ꯔꯦꯗꯤꯑꯣꯁꯤ ꯑꯗꯨꯝ ꯁꯥꯒꯣꯟꯅꯖꯔꯦ ꯑꯌꯥꯝꯕꯗꯤ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯕ ꯇꯥꯏ ꯑꯩꯅ ꯁꯤ ꯄꯥꯝꯃꯤ ꯁꯤ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯩ ꯀꯌꯥ ꯑꯩꯉꯣꯟꯗ ꯂꯩꯖꯗꯦ ꯔꯦꯗꯤꯑꯣꯗꯤ ꯑꯩ ꯑꯗꯨꯝ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅ ꯑꯗꯨꯝ ꯆꯠꯆꯔꯤ ꯊꯥꯡꯒꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯨꯡ ꯑꯌꯥꯝꯕꯁꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯇꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯇꯥꯖꯩ ꯑꯣꯖꯥ ꯕꯤꯖꯣꯏ ꯏꯁꯥꯃꯛꯁꯨ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯑꯗꯨꯃꯛ ꯅꯨꯡꯇꯤꯒꯤ ꯂꯣꯛꯇꯥꯛ ꯇꯥꯕ ꯃꯤ ꯑꯃꯅꯤꯅ ꯑꯩꯈꯣꯏꯗ ꯄꯥꯎꯗꯝꯕꯤꯕ ꯂꯩꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯂꯣꯛꯇꯥꯛꯇ ꯇꯥꯕꯤꯔꯛꯄꯁꯤꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛꯀꯨꯝꯕ ꯊꯣꯛꯈꯤꯕ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯩ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒ ꯂꯩꯔꯒꯗꯤ ꯃꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤ ꯑꯃꯇꯪ ꯑꯣꯖꯥ ꯕꯤꯖꯣꯏꯅ ꯄꯥꯎꯗꯝꯕꯤꯌꯨ 2015 ꯑꯗꯨꯋꯥꯏꯗ ꯑꯣꯏꯒꯅꯤ ꯑꯩ ꯏꯁꯥꯃꯛꯁꯦ ꯑꯩꯅ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯑꯩ ꯄꯥꯠꯇ ꯊꯣꯛꯏ ꯄꯥꯠꯇ ꯍꯤ ꯇꯣꯡꯉ ꯊꯣꯛꯄ ꯃꯇꯝꯗ ꯑꯊꯥꯞꯄꯗ ꯑꯩꯈꯣꯏꯒꯤ ꯇꯤꯡꯉꯤ ꯃꯄꯤ ꯃꯆꯥ ꯑꯅꯤ ꯃꯆꯥ 10 ꯇꯤꯡꯉꯤ ꯑꯅꯤꯁꯤꯅ ꯄꯨꯔꯒ ꯆꯠꯄꯁꯤ ꯎꯏ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯇꯥꯟꯅꯔꯒ ꯑꯃ ꯐꯥꯕ ꯀꯥꯟꯁꯤꯗ ꯑꯃ ꯐꯥꯕ ꯀꯥꯟꯗ ꯑꯃ ꯐꯥꯍꯧꯗ꯭ꯔꯦ ꯑꯃꯁꯤꯅ ꯃꯥꯒꯤ ꯑꯩꯒꯤ ꯍꯤꯒꯤ ꯑꯀꯣꯏꯕꯁꯤꯗ ꯃꯁꯥꯁꯦ ꯄꯣꯔꯣ ꯐꯨꯔꯒ ꯐꯔꯦꯡ ꯆꯣꯡꯉꯦ ꯃꯥꯒꯤ ꯅꯨꯄꯤ ꯐꯥꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯥ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯒ ꯃꯆꯥꯁꯤꯡꯁꯤꯁꯨ ꯄꯤ ꯈꯣꯡꯗꯅ ꯇꯧꯋꯦ ꯑꯩꯒꯤ ꯏꯃꯥ ꯐꯥꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯅ ꯑꯗꯨꯏꯁꯨ ꯑꯩ ꯃꯇꯝꯗꯨꯗ ꯑꯃꯗꯤ ꯑꯩ ꯐꯥꯔꯒ ꯄꯨꯔꯒ ꯌꯨꯝꯗ ꯆꯥꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯄꯨꯔꯛꯑꯦ ꯏꯆꯥ ꯑꯩ ꯎꯆꯦꯛ ꯑꯃ ꯐꯥꯔꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯗꯨꯅ ꯊꯣꯔꯛꯑꯦ ꯑꯉꯥꯡꯁꯤꯡ ꯊꯣꯔꯀꯥꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯒ ꯃꯃꯥꯒꯅ ꯑꯁ ꯐꯔꯦꯗ ꯑꯗꯨꯗꯤ ꯊꯣꯡꯉꯁꯤ ꯉꯁꯤꯗꯤ ꯎꯆꯦꯛꯁꯦ ꯍꯥꯏꯔꯀꯥꯟꯗ ꯃꯈꯣꯏ ꯑꯅꯤꯃ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯏꯆꯥ ꯅꯨꯄꯥꯒ ꯏꯆꯥꯅꯨꯄꯤ ꯑꯃꯒꯅ ꯕꯕꯥ ꯎꯆꯦꯛꯁꯤ ꯊꯥꯗꯣꯛꯈꯤꯁꯤ ꯎꯆꯦꯛꯁꯤ ꯃꯃꯤꯠꯁꯤ ꯇꯔꯨ ꯄꯥꯡꯉꯤꯁꯤ ꯎꯔꯕ꯭ꯔꯥ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯃꯈꯣꯏꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯕꯕꯥ ꯃꯁꯤ ꯎꯆꯦꯛꯁꯤ ꯊꯥꯗꯣꯛꯈꯤꯁꯤ ꯅꯪ ꯀꯔꯤꯒꯤ ꯎꯆꯦꯛꯁꯤ ꯐꯥꯔꯤꯕꯅꯣ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯀꯣꯛ ꯊꯛꯁꯤꯗ ꯑꯔꯨꯝꯕ ꯄꯣꯠ ꯑꯃ ꯊꯥꯡꯒꯠꯄꯒꯤ ꯐꯤꯕꯝ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯗꯤ ꯏꯆꯥ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯃꯦꯖꯣꯔꯤꯇꯤ ꯀꯦꯔꯤ ꯚꯣꯠ ꯅꯈꯣꯏ ꯑꯅꯤ ꯑꯃꯅ ꯊꯥꯗꯣꯛꯈꯤꯁꯤ ꯍꯥꯏꯔꯦ ꯑꯅꯤ ꯑꯃꯅ ꯆꯥꯁꯤ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯕꯕꯥꯒꯤ ꯚꯣꯠꯁꯤꯅ ꯄꯤꯒꯗꯧꯔꯤꯕ ꯚꯣꯠꯁꯤꯅ ꯎꯆꯦꯛꯁꯤꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯕ ꯑꯃꯁꯨꯡ ꯁꯤꯕ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯕꯕꯥꯗꯤ ꯚꯣꯠꯁꯦ ꯉꯁꯤ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯤꯗ ꯚꯣꯠ ꯄꯤꯔꯒꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯚꯣꯠꯁꯦ ꯄꯤꯔꯦ ꯑꯩꯅ ꯊꯥꯗꯣꯛꯈꯤꯁꯤ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯗꯨꯗꯤ ꯌꯥꯅꯔꯦ ꯑꯗꯨꯀꯥꯟꯗ ꯄꯨꯊꯣꯔꯛꯑꯦ ꯎꯆꯦꯛꯁꯤ ꯍꯤ ꯊꯥꯡꯐꯝꯗ ꯄꯨꯊꯣꯔꯀꯥꯟꯗ ꯎꯆꯦꯛꯁꯦ ꯑꯩꯅ ꯋꯥꯡꯅ ꯑꯇꯤꯌꯥꯗ ꯊꯥꯡꯒꯠꯂꯒ ꯚ꯭ꯔꯪ ꯍꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯄꯥꯏꯔ ꯆꯠꯈ꯭ꯔꯦ ꯎꯆꯦꯛꯁꯤ ꯃꯅꯤꯡ ꯇꯝꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯥꯍꯧꯗꯕ ꯎꯆꯦꯛ ꯃꯆꯥꯁꯤꯡ ꯑꯃꯁꯨꯡ ꯃꯄꯤꯁꯤꯡ ꯃꯈꯣꯏ ꯑꯃꯨꯛ ꯊꯦꯡꯅꯈꯤꯕ ꯀꯥꯟꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯑꯩ ꯊꯃꯣꯏꯗ ꯑꯩ ꯐꯥꯎꯔꯛꯄꯁꯤ
ꯄꯨꯟꯁꯤꯗ ꯁꯤꯒꯨꯝꯕ ꯎꯆꯦꯛ ꯎꯌꯥ ꯑꯃꯨꯛ ꯍꯟꯅ ꯐꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯈꯤ. ꯑꯣꯖꯥ ꯕꯤꯖꯣꯏ ꯑꯣꯟꯊꯣꯛꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯂꯤꯗꯨꯅ ꯇꯥꯍꯟꯕꯤꯔꯦ. ꯉꯁꯤ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯎꯆꯦꯛ ꯋꯥꯌꯥ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ. ꯑꯣꯖꯥ ꯕꯤꯖꯣꯏꯕꯨ ꯊꯥꯒꯠꯆꯔꯤ. ꯊꯦꯡꯛ ꯌꯨ. ꯏꯁꯥꯒꯤ ꯃꯤꯡꯁꯤ ꯀꯔꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯌꯦꯡꯕꯝ ꯁꯨꯔꯦꯁ ꯀꯨꯃꯥꯔ ꯁꯤꯡ ꯀꯧꯖꯩ. ꯂꯝꯁꯦ ꯃꯌꯦꯡ ꯂꯝꯖꯥꯎ ꯃꯈꯥ ꯂꯩꯀꯥꯏ. ꯁꯤꯟꯐꯝꯗꯤ ꯀꯔꯤꯗ ꯂꯩꯕꯤꯕꯒꯦ? ꯑꯩ ꯑꯣꯖꯥ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯒ ꯂꯩꯖꯕꯅꯤ. ꯑꯣꯖꯥ ꯍꯧꯖꯤꯛꯁꯤꯕꯨ ꯀꯔꯣꯝꯗ ꯆꯠꯊꯣꯛꯄꯤꯒꯗꯕꯅꯣ? ꯑꯩꯁꯦ ꯏꯃꯥꯟꯅꯕꯒꯤ ꯄꯣꯌꯦꯡ ꯑꯝꯇ ꯄꯤꯔꯨꯒꯦꯅ ꯂꯨꯍꯣꯡꯕꯒꯤ ꯊꯣꯛꯂꯛꯄꯅꯤ. ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯊꯧꯔꯝꯁꯤꯡꯁꯤ ꯇꯥꯕꯤꯕ꯭ꯔꯥ? ꯑꯩ ꯇꯥꯖꯩ. ꯌꯥꯝ ꯐ꯭ꯔꯤꯀ꯭ꯋꯦꯟꯂꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯣꯏꯅ ꯇꯥꯖꯩ ꯍꯥꯏꯇꯥꯔꯦ. ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯊꯧꯔꯝꯁꯤꯡ ꯌꯥꯝ ꯆꯥꯡ ꯅꯥꯏꯅ ꯇꯥꯕꯤꯔꯝꯕ ꯑꯣꯖꯥꯒ ꯊꯦꯡꯅꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯤ ꯁꯤꯟꯅꯖꯔꯤ ꯑꯗꯣꯝꯗ ꯃꯥꯏꯛ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯗꯨꯒꯤꯗꯃꯛ ꯂꯥꯛꯆꯕꯅꯤ. ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯣꯖꯥꯒꯤ ꯇꯦꯂꯦꯟ ꯑꯃꯇꯪ ꯎꯠꯄꯤꯔꯝ. ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯨꯝ ꯄꯦꯁꯟ ꯑꯣꯏꯅ ꯇꯧꯔꯛꯄꯁꯦ ꯑꯩ ꯏꯁꯩ ꯁꯛꯄ ꯑꯗꯨꯝ ꯄꯥꯝꯖꯔꯦ. ꯃꯗꯨ ꯑꯩ ꯈꯨꯗꯣꯜ ꯈꯤꯇꯪ ꯇꯝꯖꯒꯦ ꯍꯥꯏꯇꯥꯔꯦ. ꯀꯦ ꯗꯤꯅꯦꯁ ꯁꯔꯃꯒꯤ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝꯗꯨꯗꯒꯤ ꯑꯩ ꯏꯁꯩ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ. ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯁꯤꯗ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯀꯛꯉꯥꯎꯅꯔꯕ ꯋꯥꯈꯜꯕꯨ ꯊꯦꯝꯂꯝꯃꯨ ꯊꯦꯝꯕ ꯍꯩꯕꯤ ꯅꯪꯅ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯁꯤꯗ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯁꯛꯇꯝꯗꯣ. ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ. ꯊꯦꯡꯛ ꯌꯨ. इबेम नाकी मिंगसी करी कौगे लाइमन तनिषा देवी लेफम दि कराई देनो लंगथबा कुंजावा लेकाय हौजाउ से क्लास के तमीगे 10 क्लास 10 करी स्कूल तमगे स्टैंडर्ड हायर सेकेंडरी स्कूल अदि कांचीपुर की दुनी को नंगन द पोरी से लाई खाउदी मांदे करीनो पेना अदि आयु ngata angan basida pena tamba चलीरो औ चले आकाशवाणी इम्फाल की सिनजरी अदोम माइक हाइबा थोरम अदुगी दमक लाक्सेबनी नहांगना पेना सुतमी हाइरबनीना फोक सोंग अमतंग सकपा यागद्रो यानेबा अदुदी फोक सोंग अमतंग तासे औ थोयागी लमजाऊ नगदिया इसंग cây bùn lâm giao nữa tí mong mong ngã si thôi bini bao mười rang lâm đơm yên bờ đăng mong để tu bờ na tây thân li bờ chinh ngã si bu bờ cả na cái chinh nô ta piu phàm lại ba मथंग असि रेडियो बु यामना कुपना ताबीबा मिय अमा उनजरी सिथि थाबले बसिंग अमरि ताबिरे बसिंगु मानिना खरुमजरी हौसि माला होय सोनो निगमसि होय उनबा यागदरा हाइन हांगबिरपनि नत्रा माला करिगिरि यादने अदबु मणिपुर लाइव में अयाम्बा हिंदी लोल हैबसी ngangadabada maram oiraga khangbusu kharagdi khajikti adumak wali haina kalli malak aduna unaraga sonagam gi thorum masima unaba matamda tabi gadaba mina leitragadi unarubgi kari kana gane malak aduna masigi wapam masi khalludabuna hena phagani ina ibunga pathabisi hawjiki khonjel mategadu tabiraba matungda tabiriba singda kari phawbibagi soidrun singbiraklamgani matamamagi akashbani imphalgi announcer oibiramba laikhidraba yamba salam प्रियो कुमार तमो प्रियो कुमार की खोंजेल सारी बमहागसी कना ओइरिगाबा आइगे मिंग बोइनाउ वाहेंगबम अदुगा आइगे लेफमसिना हियांगलम अवांग लेकाइदगिने इनाउ बोइनाउ सी आकाशवाणी इम्फाल की थोरम सिंग यामना कुपना ताबीबा लिसनर अमनी हाइबसिमदी खंजे इनाउ बोइनाउना
लेखिद्रब तामो सलाम प्रियो कुमार की मनीमला की थौरम मतेक अमा नावनावना ताबिरिबसिंग खुदोल तंबिख्रब मतुंग असिदा तामो प्रियो कुमार की अतोप्पा थौरमसिंग लेबिरगसु बयनावना खुदोल तंबियो मखातान याम नुंगाइजै तामो याम नुंसिबा यामबा मनदे तामो सलाम प्रियो कुमार से कोइन हेक पिसक पिलिंगे मतमदगी ज्ञान हे तारकपदगी दम अखोई तामो प्रियो कुमार अदुगा तामो गोविंद अदुगा अखोई आइगा आइसु शर्मा मोगी खोंजेल से अखोइना दुमक ताजदुना दुमक लाकलब हजे बतारे अइना ख्वाइदगी पामजबे अनाउंसर सिंग मरक्तगी हजे बतारे तामो सलाम प्रियो कुमार सो अमनी अदुना अखोई यामबगी खोंजेल से अइना पामजबगी सुम मतम सुम तमजबनी अदुना ताबिरिबसिंगना मालबसु मांद्रबसु माली खल्लगा दम ताबियो न सुमाना हजेगे तामो सलाम प्रियो कुमार की बाय बाय की प्रोग्राम अरि अनुसिनाबगी सिगी प्रोग्राम सिदा अखोई तामो न सरिंग अमक थी की हजे बतारे अदुबो सही सिमदे अइना सेमदोकचरगे 2024 का 25 की लोनबगी सरिंग ने आई लांथोकचगे नुंसिरबी इंग्लिशिंग अनिगा कुनगा मरी काइनेरसिको ngasidi nahakna chatkiba matamda pukhro hana sunaba kalak yengthinaba punamak pukhro nahakna sinabiramu nana oibi inglishing aniga kunga manga anoba chahi sida nungai yaifaba pibiramu tangdu laitaba shanti leibairamdam kanglaipak amo henbiramu kainirasiko nungsirabi inglishing aniga kunga mari kainirasi yamna naksinna tamo priya kumar ga yam naksina na matok tambiri adobena atopa character atopa miyoi singi khonjel su boinauna khudol tambi ba yargadi tambiu boina nungai tamo leikidraba ke joza thiam singen gi mato mati ama tamjarake koi rai yam nungai nei nokoi radio ge program se nokoi gi sinajari adum mic thorumsi ai dum tari uri rai aduga tungan ba listener singda nokoi da sumaila challaga kholaga tawbasisu makoi bu telen hanna mapibili rai aduna thoro masibu puthoklibi saibe masagol semlo mabusu aina thagachari yam nungaijai awang basingdol lagi sian tharak bakal labi sel kaya thatkhrabasu khusem gi damna matamgi sel budi kanagi matikna mikup ama lefan gadawriba yaurai tangkak asigi saroi ba pungja mathangi tangkak na domda kari puduna lakadawriba khawrang na ngaibiramu tabiriba singbu amukahna RK Upendra Singh Kyamgoina Kurumjari ngasi thoromda taminakre tongan mafamsingda chatuna mihoi kaya unaduna makhoigi haijasing jabasing gi paudam loinana makhoigi nungairaba wari kaya thoromasi thorom lanthokpada akhang ahisingi pautak fanglaba professionally trained tawraba presenter singna lanthokpa thorom nachade aikhoigi listener singna mapungoina lanthokpi ba thoramni mathangi tangkakta adomsu ngaibiramu adomda mic asi sinabagi tanja yawrakpa kanhana haiba ngamgani matamadu faubagidi nungaiba yaifaba pumnamakki